Manipur gi irang da mayum makai amang atanang krabaimung singda laingak na yum sanaba pigani haidiba senfam adu Churchanpur gi lanje na khiba miyam na yaba ngamloi hairakle maina tumna tha kraba makhoi gi yum sing aduga chanaba senfam pigadabani haina sumari lainana Mari lainaba singi pokning chingsilakli Manipur Press Club ta Paumi Shingaw nabada Churchanpur Maitai Ethnic Class Victims Committee gi Secretary Ningthauzam Nabana Yum ama Sabada kayawa na hotnarakpagi haiba si Mari lainaba singna khangbigadabani Maral suglai laitaba miyamgi yumbu maina tumna thadokraga senfam khara piraga yashinaba haiba si miyamgi apambagi mayoktani haike Amaromda Minister El Susindrona Churchanpur da laiba Maitai Singh Inkhol Pata Pairam de Haina Fongdoki Haiba wafam adu aranba yumfam yaudaba wafam ni haina nabana haidaduna Athuba matamda Minister Susindrona laibak miyam khangna Sengdok Trabadi Minister asigi yumda Churchanpur gi miyamna makhoi gi pata sing pishilagani haidi Paka building lupa lak tara kaca paka lak teret simi paka lupa lak manga pigani haribo wafam mase Churchanpur da laiba maitai praja miyamna yaba sungam ngamjaroi miyamgi hulkhangna thabak pangthok piu haina ekoi Churchanpur Maitai Ethnic Class Victim Committee gi maigai dagi amukhanna nonglukchari amadi Minister El Susindrona lepak miyam khangna sengdok kadabani aduga karigumba mana sengtoraktaba taragadi Churchanpur khundariba Maitai miyamge pata sing asi MLA Susindro gi mayumda ekoi masada khusinagani Khumujaba Maitai Lekai Patadar Land Owner Association na ekoi masigi sengtoknaba haina ekoi press ki khuthangda haigramni adubu ngasi fogda sengtoktaba haibase ekoi Churchanpur digi lanjelaiba ekoi Maitai miyam sibu usittabani haina ekoi thoidabani haina lawjai masi ekoi thamoi sokna nuaite